Raju angang oina mama mapa laikhidabadai yum amada thabak suduna mabuk chak thaklammi. Mama, nang khangi natro ay nang yaudradi tumba yade haina. Karigi thengna laklino. Sana, Mama nang dada Raju da chak pijaraga tumhalambada thengdokhre. Mama, nang na minai macha do hakan changdana ithak kahandrobani. Matang asida chingkhaigi mapasu thabaktagi halaklammi. Ibungo sana, karigi saurino ne. Minai macha oibadunabu akhoina chaba loiraga arembado chari sangoida hippi nangna atangba school da tammiba tawna ma tamba phangbro khallune nangna phajakraba ka asida leiriba tawna ma leiba phangbro minai macha haido asini saurunu ibungo Thainagi paurauda hairiduni angangdi ningthadagi khangi haiba adugamu mapa oibaduna machada asigumba hauna lamchat takpiradi angangdudi chauraga kari oini yengminasi mayam Tamo, Raju se kaidano thamkrasi. Ma leibadagi isagi pokchaba ichaga phawba lapnaraktore. Magi kanamata leijade haibado khangi. Marak ta yengba chatpiraga loredana. Phare adudi sumai tawrasi mase boarding school amada thamkrasi tha khudingi unaba chatpa oina magi awat apa singdo pibiraga lore Hoi tamo, adumna tawro, natradi ichase mangsalak haba. Phare do nang chingkhai do amukta kauro Thokrene madi mamana basinga. kari tuition ka chatangai koiba chatkhri Chingkhaigi mapa Rajubu boarding school amada puduna thamkhre asum tawduna matam haujinkhre chahi kun matungda chingkhai chawduna pakhang phare mapana tawramba business to hujik mana puba haure nongma chingkhaigi mapa chingkhai phangnaba magi office ta laklammi ibungo baba nanga wari ama tanage haina laklini ne Ay miga wari sarise udro baba. Kaigi laklino. Chalo, horen yumda tanasi. ibungo yam aluba wani ne yumda sanagadaba wari natte office ki wari ni ne Baba aina haise gyan tadro. Horen yumda sanasi haiba. Hey security. Aina haidro nungonda. Aigi permission yaudana kanamata aigi cabin da changhalakanu haina. Oja akhoi oja chaudi company asigi mapuni na aduna aina thinkidaba. Hey, munna taw. Company ase hujik aina puri ni. Aigi wa tagadaba khangledana. Soi khre oja mathangdagi amukhanna thoktanaba honajage. Chingkhaigi mapa mayam mamangda yam ikaiba nangbadagi wa amata ngangdana mayumda hanki Itaw, yengune. Mapasina kyam wana ayuk nungdang khangdana thabak suraga company ase kaida lerambadagi kaida pukhalak hujikna apokpa mapasiga faw asigumba bebhar tawrise yengo chummi itaw mapada faw asumna tawba ngamladi akhoidadi minute ama phahauroi thabak tagi lauthokpada kanade itaw mana tanthoktringaida isana thokchadana atoppa thabak ama thihauda yadre itaw company ado chingkhaina purakpadagi thaumi kya nongmagi thabak thadoktuna chatkhiba haurakle chingkhai mana tawgadaba thabak singdo loisanduna sandawairamda mayumda halaklammi Baba, aina business se phajana puri matada babana maram leitana office ta ngahak leitana lakli se kariginoba ibungo Chandra Babu do company asida yam kuinadagi surakpa thaumi amani nangna mahakpu maram leitana thabaktagi lauthokpibaduda baba hangba laklamini Baba dagi aina ne larik se ayona tamlaini business ki idea se engonda takpidrasu yani Chandra Babu hanubaduna ahal oira kansi da kari kana dorige magi mahutta aina meri oina thamlabani laisabi thambaduna phatro mag ubada customer sing se blank check ta sign taw hairasu adum tawdro bani asini business haido ibungo nangna tawribase lalon itik tawbagi aranba lambini ne lalon itik tawbada parja mayamda kaidonungda namthak tawba haunade adumna tawrabadi nangna tawriba business se kuina chatloine ibungo Yare baba makha tana takpidrasu yarani baba su hujik ahan oisalaglabani aina tawribase tuminna yengu ibungo babana nungonda hairise nangi phatanaba natte nang lana launu nupi angang thamlaka adumna thabak sijinabadudi phatte baba sungya yaningde ibungo
Yare baba taningdre. Aina angang oiringayda babana tha khudingi akhoida tak tangai sel tharido ai khangde aina khalliro. Hey, kari wano ne nang napada hairido. Napada adumna bebhar yaudna wa ngangna bro. Nang na angang oiringayda napana kanada karigi sel tharino haibado ai loina khangi. Napana sel ado mi amagi punsi semnaba thabani. Manganaba natte. Nangbu chawnaba yoglakpada napana karim warhanlakpa natte. Noiga loina na wari sabasidine aigi matam mangnabani. Yum asida leige hairabadine aigi wataw. Lainingdragana kaidana chatlaga leiruro. Aigi koksidi chabiranuwo. Mama mapa machagi wado tabada mangak luktaduna masagi kada changki. Chingkhaigi mapa numit ado ahing chupa tumba yakhide. Tariba mama, ay yum asida mikup amata phau leiba ngammaroi. Kaidano chatkrage, asumna hingday saruk sikhibana phai. Kari wano ne nang na hairidubu. Hujikpu hanu thangsida yum thadoklaga kaida chatke haino. Nang na chatkraga aina karamna lehaudoriba. Mama mapa masak khangdaba ichasiga leminadoi saruk kaidano leirubana phare. Nangsu aiga loinana chatlasi. Hujikpu akhoina yum thadokna chatlaga kari chadoino. Hanu thangsida thabak inka sudana chani haibai pangal su leite. Karamna hingdoino. Ngasi jauba phauba aina nangbu nongmata chara helan khidedana. Karim khanganu. Nongdambana thokpa ama lakani. Chingkhaigi mama mapa yum ado thadoktuna chattagi thoklammi. Kadai chatoino. Aibu mang tahalam laga hanu thangsida koiba langba hoga leiro. Mama mapa wa amata ngangdana mafam adudai chatki. Chatlu. Aina luna tawmandana noise kokta kage hairabani. Tumpham chafam phanglaktaba matamduga khanglakani. Chingkhaigi mama mapa yum ado thadoktuna kadaida chatoino karamba mafamda chatoino khangdana pangchat chatlammi. Asumna chatpada lambida car ama moigi magai tamna thaujalak moigi manakta khamlaki. Car adudai moida hana thabak suramba Raju do kumtharakhi. Raju mama mapagi makhong paiduna khoiramlammi. Chingkhaigi mapa Raju na tauriba matau ado ubada mittagi pi takhiba khanghaude. Ima, baba, nayek tawdro. Ima baba hoiga matam kharani leiminaruge haina laklini. Ibungo, ima babadi yum thadoktuna laklabani. Pujik mama babadi yum kai leitaba lamjani ne ibungo. Karigi adumna haino baba, nacha leirisidi. Raju mama mapa gari aduda thangatuna mayumda puki. Mayumda yaubaga Raju gi nupina. Ima, baba. Ngasidi ay ima babagi thaujaldagi asengba mau haido oire. Baba, ima babagi thaujaldagi aina ima babagi mingda company ama lingkhatle baba. Ibungo, babadi hujik thabak suba ngammaroine ibungo. Kaigi baba thabak sudoino, aina loina tawni. Baba company asigi maputa oibiu. Raju, ima babana nangbu tathita oina taurure. Ima bababu amukta ngakpiu ibungo. Kaigino ima, nachada adumna hainade. Ngasi aina mi ama oina isagi khongphamda lepa ngamlise ima babagi mahaidagini. Asum tauduna aroibada minai macha aduna mama mapado konki. Raju mama mapagi bor phangbadagi magi company ado nongmagi mai paklakhi. Asomdana chingkhai mana tauriba matau aduda yaningdabadagi thaumi singdo nongmagi amamam tauna thadoktuna chatkibadagi company ado muthakhi.